ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯉꯟꯇꯥꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯅꯠꯇꯦ, ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯌꯤꯡꯕꯤ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯃꯆꯤꯟꯗ ꯉꯥꯡꯅ ꯐꯟꯇꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯥꯄꯤꯁꯤꯡꯁꯤꯅꯅꯦ ꯁꯨꯃꯥꯡꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯥꯡꯒꯣꯟ ꯌꯧꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯊꯕꯛꯅꯒ ꯆꯤꯟꯕꯁꯤꯗ ꯇꯣꯏꯅ ꯁꯦꯡꯗꯣꯛꯄꯁꯨ ꯁꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯇꯣꯝꯕꯤꯗꯨ ꯂꯥꯛꯇꯨꯅ, "ꯑꯌꯤꯡꯕꯤ, ꯍꯩꯃꯥ ꯏꯆꯦ, ꯀꯩꯅꯣ ꯅꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤꯗꯨꯕꯣ ꯑꯌꯤꯡꯕꯤ?" "ꯅꯥꯄꯤꯁꯤꯡꯁꯤꯒꯤ ꯋꯥꯅꯤꯗ ꯏꯆꯦ, ꯃꯈꯣꯏꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤꯒ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯣꯏꯖꯥꯠꯅꯤ." "ꯑꯌꯤꯡꯕꯤ, ꯑꯗꯨꯗꯤ ꯐꯖꯅ ꯀꯥꯟꯅꯅꯤꯕꯣ, ꯁꯨꯡꯁꯦꯝ ꯁꯦꯝꯗ꯭ꯔꯕꯁꯨ ꯏꯁꯤꯡ ꯆꯥꯏꯕꯤꯗ꯭ꯔꯕꯁꯨ ꯌꯥꯕ, ꯃꯇꯣꯝꯇ ꯖꯔ ꯖꯔ ꯐꯕꯗꯣ." ꯑꯌꯤꯡꯕꯤꯗꯨ ꯅꯣꯛꯇꯨꯅ, "ꯑꯗꯨꯅꯤ ꯏꯆꯦ." ꯑꯌꯤꯡꯕꯤ ꯃꯈꯥ ꯇꯥꯗꯨꯅ, "ꯀꯩ ꯂꯩꯒꯦ ꯏꯆꯦꯅ ꯂꯥꯛꯏꯁꯤꯕꯣ? ꯅꯪꯒꯤ ꯌꯣꯟꯅꯅꯕ ꯄꯦꯔꯨꯛ ꯂꯩꯔꯤꯕꯣ?" "ꯂꯩꯔꯤꯌꯦ ꯏꯆꯦ." "ꯏꯆꯥ ꯅꯨꯄꯤꯗꯣ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯌꯦ, ꯑꯗꯨꯗ ꯍꯪꯕ ꯂꯥꯛꯏꯕꯅꯤꯅꯦ." "ꯂꯩꯌꯦ ꯄꯨꯊꯣꯔꯛꯀꯦ ꯑꯩ ꯏꯆꯦ." "ꯍꯣꯏ ꯏꯆꯦ, ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯃꯝꯃꯨ." ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯌꯤꯡꯕꯤ ꯄꯦꯔꯨꯛ ꯄꯨꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯒ, "ꯁꯤꯗ ꯂꯩꯔꯦ ꯏꯆꯦ, ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ, ꯑꯌꯥꯝꯕꯅ ꯌꯣꯟꯈꯤꯕꯒꯤ." ꯌꯥꯔꯦꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤꯅ ꯁꯤꯅ ꯆꯔꯥ ꯐꯥꯔꯅꯤ. ꯀꯥꯡꯁꯨ ꯆꯥꯕꯗꯅꯦ ꯍꯥꯎꯕꯅ ꯉꯛꯑꯗꯕꯅꯤ." "ꯍꯣ, ꯅꯪꯉꯣꯟꯗꯒꯤ ꯂꯧꯕꯅ ꯍꯥꯎꯏ ꯄꯦꯔꯨꯛꯁꯦ, ꯀꯩꯊꯦꯜꯗ ꯌꯣꯟꯕꯗꯨꯗꯤ ꯏꯄꯠ ꯄꯠꯂꯗꯅ ꯇꯜꯂꯦ. ꯅꯪꯒꯤꯁꯤꯅꯅꯦ ꯁꯦꯡꯅ ꯁꯨꯝꯍꯟꯕ." "ꯍꯣꯏ ꯏꯆꯦ, ꯏꯆꯦꯁꯨꯅꯦ ꯏꯁꯥꯁꯦ ꯁꯣꯟꯕꯅꯤꯅ ꯍꯦꯛꯇ ꯆꯠꯄ ꯉꯝꯗꯦꯗꯣ ꯇꯧꯔꯤꯁꯦ." "ꯃꯥꯅꯤ ꯏꯆꯦ, ꯁꯤ ꯑꯣꯏꯔꯗꯤ ꯏꯆꯥꯅꯨꯄꯤꯅꯁꯨ ꯍꯔꯥꯎꯔꯅꯤ." "ꯑꯗꯣ ꯏꯆꯦ, ꯏꯆꯦꯅ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯂꯩꯕ ꯎꯔꯝꯕ꯭ꯔꯣ?" ꯎꯔꯝꯃꯤ. ꯅꯨꯄꯤ ꯂꯛꯅꯗꯨꯅ ꯂꯩꯍꯧꯕꯅꯤ." "ꯑꯩꯅ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤ. ꯃꯌꯥꯒꯗꯣ ꯌꯥꯝꯅ ꯍꯤꯒꯠꯍꯧꯕꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ." "ꯍꯣ, ꯅꯆꯥꯅꯨꯄꯥꯗꯣ ꯌꯥꯝꯅ ꯂꯥꯡꯅ ꯎꯏꯅꯦ ꯑꯌꯤꯡꯕꯤ." "ꯍꯣ, ꯉꯥꯡꯅꯕꯒ ꯉꯝꯕ ꯅꯠꯇꯦꯗ ꯏꯆꯦ. ꯅꯤꯡꯊꯤꯅꯁꯦꯅꯀꯣ, ꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯗꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯛꯀꯅꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯕ." "ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯗꯤꯅꯦ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯋꯥꯈꯜ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ." "ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯌꯤꯡꯕꯤ, ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯅꯨꯄꯤ ꯊꯤꯕ ꯃꯇꯝ ꯅꯠꯇꯦꯀꯣ." "ꯏꯆꯦ, ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ ꯑꯩꯁꯦ ꯑꯗꯨꯅ." "ꯁꯥꯕꯨꯗꯤ ꯁꯥꯔꯝꯒꯅꯤ, ꯑꯗꯣ ꯅꯨꯄꯤ ꯊꯤꯔꯛꯑꯒꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯅꯤꯀꯣ. ꯃꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯅꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔ ꯄꯣꯠꯅꯤꯗ." "ꯅꯨꯄꯤ ꯊꯤꯔꯛꯑꯁꯨ ꯑꯉꯥꯡꯅꯤ, ꯃꯥꯒ ꯃꯥꯟꯅꯕꯅꯤ ꯊꯤꯔꯛꯇꯣꯏꯁꯦ. ꯑꯉꯥꯡꯅꯕꯨ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯅꯤ? ꯑꯌꯤꯡꯕꯤ, ꯌꯨꯝ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯇꯣꯛꯀꯅꯤꯀꯣ." "ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯏꯆꯦ. ꯑꯃ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯅꯤ ꯁꯨꯖꯤꯜꯂꯗꯤ ꯋꯥꯕꯅ ꯂꯣꯏꯔꯅꯤ. ꯅꯪꯗꯤ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯤꯕ ꯑꯗꯨꯗꯅꯦ ꯑꯃꯨꯛꯀ ꯍꯦꯟꯗꯣꯏꯅꯤ." "ꯆꯨꯝꯃꯤ ꯏꯆꯦ. ꯑꯗꯣ ꯐꯔꯦ, ꯏꯆꯦꯁꯨ ꯆꯠꯂꯒꯦ. ꯏꯆꯥꯅꯨꯄꯤꯅ ꯉꯥꯏꯔꯝꯃꯅꯤ." "ꯍꯣꯏ ꯏꯆꯦ." ꯑꯁꯨꯝꯅ ꯄꯦꯔꯨꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯝꯂꯒ ꯇꯣꯝꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯨ ꯍꯜꯂꯛꯂꯦ꯫ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯂꯥꯎꯗꯅ ꯆꯪꯉꯛꯏꯗꯨꯕꯣ?" "ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯕꯅꯤ." "ꯀꯔꯤ ꯊꯣꯡꯒꯦ?" "ꯁꯧꯒ꯭ꯔꯤ." "ꯑꯁ, ꯇꯧꯔꯝꯃꯅꯤ ꯈꯪꯉꯕꯅꯤ. ꯍꯩ, ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯆꯤꯜꯍꯥꯎ ꯌꯥꯝ ꯊꯤꯒꯅꯨꯀꯣ, ꯌꯦꯡꯅꯤꯡꯗꯦ. ꯁꯧꯒ꯭ꯔꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯊꯣꯡꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ?" "ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯊꯣꯡꯉꯤꯗꯣ, ꯂꯩꯔꯝꯃꯗꯤ ꯊꯣꯡꯈꯤꯗ꯭ꯔꯣ?" "ꯅꯣꯡꯉꯥꯜꯂꯦ ꯁꯧꯒ꯭ꯔꯤ, ꯅꯨꯃꯤꯠ ꯇꯥꯔꯦ ꯁꯧꯒ꯭ꯔꯤ. ꯍꯩ, ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤꯀꯣ." ꯇꯣꯝꯕꯗꯨ ꯁꯥꯎꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯑꯌꯤꯡꯕꯤꯅ, "ꯆꯠꯂꯣ, ꯆꯥꯛꯇꯨ ꯆꯥꯔꯨꯔꯣ, ꯃꯣꯔꯣꯛ ꯃꯦꯠꯄꯁꯨ ꯌꯥꯎꯕꯅꯤ." "ꯆꯥꯅꯤꯡꯗꯦ, ꯑꯩ ꯆꯥꯔꯣꯏ." "ꯆꯥꯗ꯭ꯔꯒ ꯇꯣꯛꯎ." "ꯏꯃꯥ, ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀோ." "ꯅꯪ ꯈꯨꯟꯒꯤ ꯅꯨꯄꯤꯁꯤꯡ ꯂꯛꯅꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ?" "ꯆꯨꯝꯃꯤ." "ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ." "ꯑꯗꯨ ꯂꯛꯅꯔꯒ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯂꯩꯁꯥꯕꯤ ꯑꯆꯧꯕ ꯅꯊꯛꯀꯤ ꯑꯍꯟꯗꯁꯨ ꯂꯛꯅꯩ ꯍꯥꯏꯅꯦ ꯅꯪ." "ꯍꯣꯏ." "ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯅꯤꯡꯉꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ?" "ꯅꯨꯄꯤ ꯂꯛꯅꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯄꯥꯈꯪꯅꯤ."
ꯄꯥꯈꯪ ꯐꯥꯎꯕ ꯐꯖꯅ ꯐꯥꯗ꯭ꯔꯤꯕ ꯅꯪꯅ ꯄꯥꯈꯪꯅꯤ ꯀꯥꯏꯗꯅ ꯐꯥꯔꯦ ꯀꯩꯅꯣ ꯄꯥꯈꯪ ꯐꯥꯔꯗꯤꯅꯦ ꯏꯃꯥꯅ ꯅꯪꯁꯦ ꯊꯕꯛ ꯁꯨꯕ ꯊꯥꯔꯅꯤ ꯐꯥꯗꯕꯒꯤꯅꯤ ꯊꯥꯗ꯭ꯔꯤꯁꯦ ꯈꯪꯉꯕ ꯑꯁ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯑꯏꯪꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯅꯪꯅ ꯂꯛꯅꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯈꯨꯟ ꯊꯪꯅꯕꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯛꯅꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯈꯨꯜꯃꯛꯇꯗ ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯁꯨꯅꯦ ꯏꯃꯥꯗꯤ ꯏꯀꯥꯏ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯌꯥꯝ ꯂꯩꯌꯦ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯣꯛꯇꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯒꯅꯨ ꯅꯨꯄꯤ ꯂꯛꯅꯕꯁꯤꯕꯨ ꯑꯣꯛꯇꯕ ꯊꯕꯛꯂꯣ ꯃꯥꯅꯤ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯍꯩ ꯆꯥꯛꯁꯦ ꯅꯤꯡꯊꯤꯅ ꯆꯥꯊꯣꯛꯑꯒ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯆꯥꯊꯣꯛꯑꯝꯕ ꯌꯥꯔꯣꯏꯀꯣ ꯌꯦꯟ ꯉꯥꯅꯨꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯝꯃꯨ ꯏꯃꯥ ꯂꯧꯕꯨꯛ ꯆꯠꯂꯦ ꯍꯣꯏ 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 ꯍꯥꯏꯔꯒꯅꯦ ꯁꯥ ꯁꯥꯗꯨꯅ ꯆꯠꯄꯗꯣ ꯇꯧꯒꯅꯨꯀꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯑꯏꯪꯕꯤꯗꯣ ꯑꯗꯨꯝ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯗꯣ ꯃꯅꯤꯡꯗ ꯁꯟꯊꯤ ꯁꯥꯗꯨꯅ ꯂꯩ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯨ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯈꯪꯗꯦꯅꯦꯍꯦ ꯁꯨꯃꯥꯡꯗ ꯂꯩꯍꯧꯗ꯭ꯔꯣ ꯂꯩꯍꯧꯗꯦ ꯍꯩꯃꯥ ꯀꯗꯣꯝꯗ ꯊꯣꯛꯈ꯭ꯔꯖꯥꯠꯅꯣ ꯑꯗꯨꯗꯤ ꯑꯗꯣ ꯏꯃꯥ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯇꯣꯝꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯀꯩꯅꯣꯅꯦ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦꯌꯦ ꯅꯍꯥꯟꯇꯅꯤꯅꯦ ꯄꯦꯔꯨꯛ ꯂꯧꯕ ꯆꯠꯄꯗ ꯃꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ ꯏꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯤꯡꯊꯤꯅ ꯁꯦꯟꯅꯨ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯀꯅꯤ ꯑꯃꯨꯛ ꯏꯉꯥꯎ ꯉꯥꯎꯋꯤ ꯅꯆꯥꯅꯨꯄꯥꯗꯣ ꯍꯥꯏꯗꯅ ꯑꯗꯨꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯤ ꯄꯨꯔꯛꯑꯕ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯉꯥꯡ ꯃꯣꯏꯅ ꯉꯟꯇꯥꯅ ꯅꯨꯄꯤꯒ ꯊꯤꯗꯅ ꯑꯩꯈꯣꯏꯗꯤ ꯍꯅꯨꯕꯤ ꯑꯣꯜꯂꯦ ꯍꯩ ꯇꯥꯅꯤꯡꯗꯦ ꯅꯪꯃꯁꯨ ꯆꯨꯝꯗ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯋꯣꯡꯗꯣ ꯅꯌꯨꯝ ꯄꯥꯅꯤꯡꯉꯛꯄ ꯃꯥꯜꯂꯦ ꯇꯥꯅꯤꯡꯗꯦꯍꯦ ꯏꯃꯥ ꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡꯂꯥ ꯃꯥꯅꯤ ꯇꯣꯝꯕꯅ ꯊꯤꯔꯛꯄꯕꯨ ꯑꯍꯟ ꯑꯣꯏꯒꯗ꯭ꯔꯣ ꯑꯁ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗ ꯅꯨꯄꯤꯗꯨꯕꯨꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯩ ꯌꯦꯡꯕ ꯆꯪꯉꯨꯕ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯇꯩ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯔꯒ ꯆꯥꯗꯣꯏꯅꯣꯕ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯅꯨꯄꯤ ꯊꯤꯔꯗꯤ ꯑꯗꯨꯝ ꯁꯨꯖꯔꯅꯤ ꯑꯁ ꯋꯥꯈꯜ ꯌꯥꯎꯗꯦꯗ ꯂꯨꯍꯣꯡꯂꯒ ꯃꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯖꯅꯤ ꯑꯏꯪꯕꯤꯗꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯝꯃꯅꯤ ꯑꯣ ꯃꯀꯣꯛ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯎꯡꯉꯒ ꯂꯩꯍꯧꯋꯦ ꯍꯥꯏꯕꯅꯤ ꯇꯣꯝꯕꯤ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯑꯩꯅꯦ ꯑꯝꯇ ꯍꯪꯕꯤꯔꯨꯈꯤꯒꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥ ꯂꯥꯛꯆꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯃꯁꯨ ꯍꯣ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯉꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯇꯣꯝꯕꯤꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯗꯨ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯑꯉꯥꯡꯅꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨ ꯊꯣꯏꯕꯤ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ ꯃꯅꯦꯝ ꯑꯏꯪꯕꯤ ꯊꯣꯔꯛꯇꯨꯅ ꯃꯧ ꯊꯣꯏꯕꯤꯅ ꯇꯞꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯟꯁꯥꯡ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯅꯪꯒꯤ ꯊꯣꯛꯄ ꯏꯪꯈꯣꯜꯗꯒꯤ ꯊꯤꯔꯒ ꯊꯣꯡꯉꯨꯀꯣ ꯍꯣꯏ ꯏꯃꯥ ꯏꯕꯨꯡꯉꯣ ꯇꯨꯝꯃꯤꯁꯤꯁꯨ ꯍꯧꯗꯣꯛꯎ ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯎꯈꯤꯒꯦ ꯑꯩꯒꯤꯗꯤꯅꯦ ꯆꯥꯛꯇꯣ ꯍꯥꯞꯄꯨꯔꯅꯨ ꯀꯩꯊꯦꯜꯗ ꯆꯥꯔꯅꯤ ꯋꯥꯗꯣ ꯍꯥꯏꯔꯝꯃꯒ ꯇꯣꯝꯕꯤꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯀꯩꯊꯦꯜꯗ ꯇꯣꯝꯕꯗꯨ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯊꯦꯡꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯊꯣꯏꯕꯤ ꯐꯤ ꯁꯨꯗꯨꯅ ꯂꯩ ꯏꯃꯥꯗꯤ ꯉꯁꯥꯏꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯀꯩ ꯊꯣꯡꯉꯤꯕ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯇꯗꯅ ꯏꯔꯣꯜꯂꯤ ꯑꯗꯨꯇꯪꯗꯣ ꯑꯇꯩꯗꯤ ꯏꯔꯣꯟꯕ ꯈꯛꯅꯤ ꯀꯅꯥ ꯆꯥꯅꯤ ꯊꯣꯡꯉꯤꯅꯣ ꯆꯥꯅꯤꯡꯗꯕꯅ ꯂꯩꯇꯕꯗꯨꯕꯨ ꯈꯔ ꯍꯥꯎꯅ ꯊꯣꯡꯕ ꯍꯩꯇꯕ꯭ꯔꯥ ꯅꯪꯕꯣ ꯂꯩꯇꯕꯁꯤꯕꯨ ꯀꯥꯏꯗꯩ ꯂꯧꯔꯒ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯑꯩꯅ ꯍꯦꯟꯅ ꯊꯣꯡꯅꯤꯡꯉꯤꯅꯦ ꯑꯍꯥꯎꯕꯗꯣ ꯇꯥꯃꯣꯅ ꯄꯤꯕꯁꯨ ꯅꯠꯇꯅ ꯑꯦ ꯃꯁꯤ ꯃꯆꯤꯟꯒꯁꯤ ꯈꯨꯝꯕꯗ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔ ꯅꯪ ꯊꯣꯏꯕꯤ ꯃꯆꯤꯟ ꯄꯩꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯏ ꯏꯟꯖꯥꯡꯗꯨꯗꯤꯅꯦ ꯅꯪꯅ ꯇꯣꯝ ꯆꯥꯍꯧꯔꯣ ꯑꯩꯗꯤ ꯀꯗꯥꯏꯗꯅꯣꯃ ꯆꯥꯎꯔꯒꯦ ꯀꯥꯏꯗꯅꯣ ꯍꯪꯉꯛꯀꯅꯣ ꯊꯦꯡꯅ ꯌꯨ ꯊꯛꯑꯒ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯇꯣꯝꯕꯗꯨ ꯈꯨꯃꯝꯗꯅ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯅꯦꯝ ꯇꯣꯝꯕꯤꯅ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯑꯗꯨ ꯄꯌꯥꯅ ꯄꯨꯟꯗꯨꯅ ꯂꯩ ꯇꯣꯝꯕꯤꯁꯤꯡꯗꯨ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯀꯩꯗꯧꯔꯦ ꯆꯥꯛ ꯊꯣꯡꯉꯒꯦ ꯇꯧꯕ ꯊꯣꯡꯉꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯣꯔꯣꯛꯁꯨ ꯉꯥꯔꯤꯁꯨ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯉꯥꯔꯤ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯉꯁꯥꯏ ꯏꯔꯣꯟ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯩꯅ ꯑꯗꯨꯝ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯂꯩꯕ ꯌꯥꯏꯗꯅ ꯅꯈꯣꯏꯁꯦ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅꯦꯍꯦ ꯌꯨꯝ ꯄꯥꯜꯂꯕ ꯐꯥꯎꯕꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯁꯨꯝ ꯊꯥꯛꯑꯒ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯇꯥꯃꯣꯅ ꯄꯩꯁꯥ ꯁꯤꯟꯅꯗꯕꯅꯤ ꯃꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯤ ꯅꯠꯇꯦ
ꯅꯈꯣꯏꯕꯨ ꯌꯨꯝ ꯀꯃꯥꯏꯅ ꯄꯥꯟꯒꯦ ꯍꯥꯏꯕꯅꯣꯕ? ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯦ꯫ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯄꯣꯊꯥꯕ ꯌꯥꯔꯕ ꯃꯇꯝꯅꯤ꯫ ꯁꯤꯗ ꯅꯈꯣꯏꯕꯨ ꯊꯥꯛꯇꯅ ꯂꯩꯔꯤ ꯑꯩꯅ꯫ ꯊꯣꯏꯕꯤꯗꯨ ꯈꯨꯝꯕ ꯉꯝꯗꯦ꯫ ꯉꯝꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯄꯥꯜꯂꯛꯑꯕ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏ ꯉꯝꯅꯅꯕ ꯍꯣꯠꯅꯧ꯫ ꯏꯃꯥ, ꯅꯁꯥꯅ ꯋꯥꯈꯜꯗꯤ ꯇꯥꯗꯗꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯅꯌꯨꯝ ꯄꯥꯜꯂꯛꯏ꯫ ꯑꯗꯣ ꯑꯗꯥ ꯍꯥꯏꯅꯨ ꯇꯥꯅꯤꯡꯗꯦ, ꯉꯝꯅꯅꯕ ꯍꯣꯠꯅꯧ꯫ ꯊꯣꯏꯕꯤ ꯀꯩꯁꯨ ꯈꯨꯝꯕ ꯉꯝꯗꯅ ꯂꯩ꯫ ꯀꯥꯏ ꯆꯠꯈꯤ ꯑꯃꯗꯨꯗꯤ? ꯊꯕꯛꯁꯨ ꯆꯠꯂꯝꯃꯣꯏ꯫ ꯉꯁꯥꯏ ꯆꯥꯛ ꯆꯥꯗꯅ ꯊꯣꯛꯈꯤꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕ? ꯍꯪꯕꯅꯤ, ꯍꯥꯏꯔꯝꯗ꯭ꯔꯤ꯫ ꯑꯗꯨ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ? ꯑꯩꯁꯨ ꯍꯪꯕꯅꯤ ꯏꯃꯥ꯫ ꯅꯪ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯉꯝꯅꯅꯕ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯅꯨꯄꯥ ꯐꯥꯎꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯏꯃꯥ, ꯅꯣꯏꯁꯦ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ꯫ ꯃꯤꯠꯁꯦ ꯅꯥꯅꯅꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ꯫ ꯆꯥꯔꯨꯅꯨ ꯅꯣꯏ, ꯆꯥꯛꯀꯗꯣ ꯑꯃꯠꯇ ꯆꯥꯔꯨꯅꯨ, ꯆꯔꯥ ꯍꯦꯜꯂꯨ꯫ ꯑꯩꯒꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ ꯅꯣꯏ? ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤꯗꯨ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯌꯨꯝꯒ ꯄꯥꯟꯖꯔꯝꯗ꯭ꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯇꯣꯝꯕꯁꯨ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯌꯨ ꯉꯥꯎꯁꯤꯟꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯃꯅꯦꯝ ꯑꯌꯤꯡꯕꯤ ꯆꯪꯉꯛꯇꯨꯅ, ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯊꯣꯏꯕꯤ ꯇꯞꯅ, ꯂꯣꯏꯗꯣꯔꯦ ꯏꯃꯥ꯫ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯂꯩꯔꯛꯏꯗꯣ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯧ, ꯌꯥꯝꯅ ꯇꯣꯏꯅ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ꯫ ꯍꯣꯏ ꯃꯥ꯫ ꯅꯈꯣꯏꯁꯦ ꯏꯃꯨꯡꯁꯦ ꯄꯨꯅꯅꯕ ꯍꯣꯠꯅꯧꯅꯦ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯍꯣꯏ ꯃꯥ, ꯅꯋꯥ ꯐꯪꯉꯤ ꯋꯥꯈꯜ ꯇꯥꯗꯦ꯫ ꯅꯪ ꯐꯪꯉꯤ ꯐꯤ ꯅꯨꯡ ꯁꯥꯔꯒ ꯄꯩꯁꯥ ꯇꯥꯟꯅꯅꯕ ꯍꯣꯠꯅꯧ꯫ ꯍꯣꯏ, ꯅꯋꯥꯗꯨꯁꯨꯅꯦ ꯌꯨ ꯃꯌꯥꯝ ꯑꯃ ꯉꯥꯎꯔꯒ ꯂꯥꯛꯍꯧꯔꯕꯅꯤ꯫ ꯑꯁꯤ ꯐꯥꯎꯕ ꯅꯪꯅ ꯋꯥꯔꯛꯄ ꯉꯝꯗꯦ꯫ ꯑꯩꯁꯨ ꯐꯅꯌꯥꯝꯅꯗꯤ ꯍꯥꯏꯕꯅꯤ ꯏꯃꯥ, ꯑꯗꯨꯕꯨ ꯍꯦꯛꯇ ꯂꯧꯗꯦ꯫ ꯃꯤꯒꯤ ꯃꯧꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ, ꯃꯋꯥ ꯌꯨ ꯊꯛꯄꯒꯗꯣ ꯍꯦꯛꯇ ꯐꯍꯟꯕ ꯉꯝꯃꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯛꯈꯤ ꯑꯌꯤꯡꯕꯤꯗꯨ꯫ ꯊꯣꯏꯕꯤꯗꯤ ꯏꯁꯥꯎ ꯁꯥꯎꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯗꯕꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯍꯟꯕꯗꯧꯅ꯫ ꯑꯃꯒꯤꯁꯨ ꯑꯩ ꯁꯥꯎꯔꯛꯇꯅꯅꯦ ꯏꯄꯥꯝꯗ ꯀꯣꯛ ꯆꯠꯈꯤꯅꯤꯀꯣ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯣꯏꯕꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯇꯥꯃꯣ ꯍꯧꯒꯠꯂꯣ꯫ ꯀꯩꯅꯣ? ꯍꯧꯒꯠꯂꯣ, ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯅꯤ꯫ ꯑꯁ, ꯉꯥꯛꯇ ꯄꯦꯟꯅ ꯇꯨꯝꯒꯦ ꯇꯧꯕꯁꯤꯗ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯄꯤꯅꯤꯅ꯫ ꯇꯥꯃꯣ, ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕꯅꯤ꯫ ꯋꯥꯈꯜ ꯈꯤꯇꯪ ꯊꯥꯁꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯃꯇꯧꯒꯨꯝꯅ ꯂꯥꯡꯕ ꯉꯥꯎꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯛꯑꯁꯤ꯫ ꯇꯣꯝꯕ ꯈꯔ ꯁꯥꯎꯔꯞꯅ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯑꯩꯁꯦ ꯉꯥꯎꯁꯤꯟꯅꯩ ꯋꯥꯈꯜ ꯇꯥꯗꯦꯁꯤꯔꯣ? ꯌꯨꯝ ꯑꯃ ꯄꯥꯟꯕꯗ ꯆꯪꯂꯤꯕꯁꯤꯡ ꯑꯁꯦ ꯇꯥꯃꯣꯁꯨ ꯈꯪꯉꯝꯒꯅꯤ꯫ ꯁꯤꯗ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕ ꯏꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯂꯩ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯅ ꯄꯨꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯔꯕ? ꯑꯩꯁꯨꯅꯦ ꯍꯥꯏꯁꯦ, ꯐꯤ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯐꯤꯁꯥꯀꯣꯟ ꯑꯃ ꯂꯩꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯄꯥꯝꯗ ꯍꯥꯄꯣ ꯍꯥꯏꯌꯣ꯫ ꯇꯥꯃꯣ, ꯌꯨꯝꯗꯁꯨ ꯂꯩꯕ ꯅꯠꯇꯦ, ꯃꯗꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯂꯩꯇꯦ, ꯆꯞ ꯃꯥꯟꯅꯩ, ꯂꯩꯕ ꯉꯝꯃꯣꯏ꯫ ꯍꯌꯦꯡꯗꯒꯤ ꯂꯧꯀꯨꯝꯕ ꯆꯠꯄ ꯍꯧꯔꯗꯧꯅꯤ ꯑꯩꯁꯨ꯫ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯅꯪꯒꯤ ꯊꯣꯛꯄ ꯇꯧ꯫ ꯇꯥꯃꯣꯁꯨ ꯊꯕꯛ ꯆꯠꯄꯗꯤ ꯍꯧꯔꯦ, ꯑꯗꯨꯒ ꯅꯣꯡꯃꯗ ꯄꯩꯁꯥꯁꯨ ꯄꯨꯁꯤꯜꯂꯛꯇꯦ, ꯑꯩꯉꯣꯟꯗꯁꯨ ꯁꯤꯟꯅꯗꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯅꯤ ꯇꯥꯃꯣ? ꯍꯩ, ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯗ ꯅꯪ ꯌꯦꯡꯁꯤꯜꯂꯛꯀꯅꯨ꯫ ꯑꯗꯨꯅꯗꯤ ꯀꯃꯥꯏ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ? ꯁꯤꯗꯤꯅꯦ ꯑꯩꯒꯤ ꯌꯨ ꯊꯛꯅꯕ ꯐꯥꯎꯕ ꯀꯣꯟꯅꯗꯦ꯫ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯂꯩꯔꯒ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯊꯤꯔꯤꯅꯣꯕ? ꯊꯤꯅꯤꯡꯗꯅ ꯊꯤꯔꯤꯕ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯇꯥꯃꯣ, ꯅꯪꯁꯨ ꯌꯨꯝ ꯄꯨꯕ ꯌꯥꯏꯅ꯫ ꯏꯇꯣꯝꯇ ꯅꯠꯇꯤꯌꯦ, ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯄꯨꯟꯅ ꯇꯥꯟꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯝꯇ ꯉꯝꯗ꯭ꯔꯕꯣ? ꯀꯩꯅꯣ ꯇꯥꯃꯣ, ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔ ꯍꯥꯏꯕꯤꯌꯨꯕ꯫ ꯅꯨꯄꯤꯅ ꯌꯨꯝ ꯄꯨꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯀꯃꯥꯏ ꯇꯧꯕ ꯇꯥꯔꯦ? ꯇꯥꯃꯣꯒꯤꯗꯨꯗꯤꯅꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯔꯩꯅꯤ, ꯈꯪꯉꯕ? ꯍꯩ, ꯑꯩꯒꯤꯁꯦ ꯃꯔꯩ ꯅꯠꯇꯦ, ꯈꯪꯉꯕ? ꯌꯦꯡꯉꯨ, ꯏꯃꯥꯁꯦ ꯕꯕꯥ ꯌꯥꯎꯗꯅ ꯉꯁꯤ ꯐꯥꯎꯕ ꯃꯇꯣꯝꯇꯅ ꯍꯣꯠꯅꯔꯒ ꯂꯥꯛꯏꯁꯦ꯫ ꯏꯃꯥꯅ ꯉꯝꯃꯒ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯉꯝꯃꯣꯏꯗꯣꯏꯕ? ꯏꯃꯥꯅ ꯍꯣꯠꯅꯔꯤꯁꯤꯗꯤ ꯄꯥꯕ ꯂꯩꯇꯕꯒꯤ, ꯄꯥꯕ ꯂꯩꯔꯝꯃꯗꯤ ꯄꯥꯕꯁꯨ ꯍꯣꯠꯅꯕ ꯌꯥꯎꯔꯝꯒꯅꯤ, ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯝꯒꯅꯤ꯫ ꯇꯣꯝꯕ ꯁꯥꯎꯅ, ꯅꯪꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥꯕꯨ ꯄꯟꯕ ꯌꯥꯕ꯭ꯔꯣ? ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯁꯥꯎꯅ, ꯋꯥꯔꯤꯁꯦ ꯅꯤꯡꯊꯤꯅ ꯏꯪꯅ ꯇꯞꯅ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯑꯌꯤꯡꯕꯤ ꯆꯪꯉꯛꯇꯨꯅ, ꯍꯥꯏ, ꯀꯩꯗꯧꯅꯔꯦ? ꯏꯃꯥ, ꯇꯥꯃꯣꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯅꯅꯕ ꯉꯥꯡꯕꯅꯤ꯫ ꯅꯠꯇꯦ,
ꯅꯈꯣꯏꯕꯨ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯗꯕ꯭ꯔꯣ? ꯍꯥ? ꯏꯪꯅ ꯇꯞꯅ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯣ? ꯅꯈꯣꯟꯁꯤꯡꯗꯣ ꯍꯧꯅ ꯍꯧꯅ ꯈꯨꯜ ꯂꯩꯀꯥꯏꯅ ꯇꯥꯔꯒ ꯀꯩꯅꯦꯅ ꯈꯟꯗꯣꯔꯤꯒꯦ? ꯏꯃꯥ, ꯁꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ. ꯑꯩꯅ ꯍꯥꯟꯅ ꯆꯤꯟꯁꯤ ꯀꯜꯂꯝꯕ꯭ꯔꯣ? ꯇꯣꯛꯑꯣ ꯌꯥꯏ. ꯑꯌꯨꯛꯁꯤꯗꯅꯦ ꯈꯠꯅꯕ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ. ꯃꯧ, ꯅꯪꯁꯨꯅꯤ. ꯃꯇꯥꯡ ꯃꯇꯝ ꯌꯥꯝꯅ ꯆꯥꯗꯦ. ꯆꯠꯂꯣ, ꯆꯥꯛꯇꯣ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ. ꯀꯩꯀꯥꯟꯗꯕꯗ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯏꯪꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯕꯤꯁꯨ ꯁꯥꯎꯅ ꯊꯣꯛꯈꯤ. ꯇꯣꯝꯕꯁꯨ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯌꯨꯝꯗ ꯀꯝꯇ ꯂꯩꯔꯣꯏꯗ ꯑꯩ. ꯊꯣꯏꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯍꯧꯅ ꯍꯧꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯉꯥꯡꯉꯒꯅ ꯉꯥꯡꯉꯦ ꯍꯥꯏꯕ, ꯉꯥꯡꯗ꯭ꯔꯒꯅ ꯉꯥꯡꯗꯦ ꯍꯥꯏꯕ. ꯀꯩꯅꯣ ꯈꯪꯗꯦ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡ. ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝ ꯑꯌꯦꯡꯕꯤꯁꯨ ꯆꯪꯉꯛꯇꯨꯅ, ꯅꯠꯇꯦ, ꯅꯈꯣꯏꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣꯕ? ꯏꯃꯥ, ꯅꯈꯣꯏꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯁꯨꯅꯦ ꯑꯩꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏ. ꯏꯃꯥ, ꯇꯥꯃꯣꯁꯦ ꯋꯥꯈꯜ ꯇꯥꯗꯦ. ꯑꯗꯨꯒꯤ ꯉꯥꯡꯂꯝꯕꯅꯤ. ꯅꯠꯇꯦ, ꯑꯌꯨꯛꯇ ꯅꯠꯇ꯭ꯔꯗꯤ ꯉꯥꯡꯅꯕ ꯃꯇꯝ ꯂꯩꯇꯕ꯭ꯔꯣ? ꯏꯃꯥ, ꯍꯧꯖꯤꯛ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯦꯗꯅꯁꯦ. ꯍꯟꯖꯤꯜꯂꯛꯑꯔꯣꯏ. ꯆꯥꯛ ꯆꯥꯗꯕꯤ ꯑꯗꯨꯝ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ. ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯇꯥꯃꯣ ꯉꯥꯡꯅꯗꯕ ꯃꯇꯝ ꯂꯩꯇꯦ. ꯑꯌꯨꯛ ꯅꯠꯇꯅ ꯑꯌꯨꯛꯁꯤ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯤꯅꯤ. ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ. ꯑꯗꯨꯒ ꯊꯦꯡꯅ ꯅꯨꯃꯤꯠ ꯇꯥꯔꯒ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯑꯅꯤ. ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯅ ꯇꯨꯝꯈ꯭ꯔꯅꯤ. ꯏꯕꯦꯝꯃ, ꯅꯨꯄꯥ ꯋꯥꯔꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯔꯒ ꯋꯥꯔꯛꯀꯗꯕ ꯅꯠꯇꯦ. ꯏꯪꯅ ꯇꯞꯅ, ꯏꯁꯧ ꯂꯥꯡꯗꯅ ꯅꯨꯄꯥ ꯋꯥꯔꯛꯀꯗꯕꯅꯤ. ꯅꯨꯄꯥ ꯑꯗꯣ ꯁꯥꯎꯔꯛꯇꯅꯅꯦ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ. ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯣ ꯇꯥꯔꯒ ꯑꯗꯨꯝ ꯇꯣꯛꯀꯅꯤ. ꯏꯃꯥ, ꯃꯇꯨꯡꯗꯅꯦ ꯅꯣꯏ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯍꯜꯂꯛꯀꯅꯨꯀꯣ. ꯑꯌꯤꯡꯕꯤ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯅ, ꯑꯩ ꯁꯥꯎꯔꯛꯇꯅꯅꯦ ꯏꯄꯥꯝꯗ ꯀꯣꯛ ꯆꯠꯈꯤꯅꯤꯀꯣ. ꯑꯃꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ. ꯀꯔꯤꯅꯨꯡꯒꯤ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯎꯕꯅꯣ ꯈꯪꯗꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ, ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯆꯥꯎꯊꯣꯏꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ. ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯂꯥꯏꯖꯅ ꯊꯣꯏꯕꯤ ꯂꯥꯛꯄ ꯎꯕꯗ, ꯊꯣꯏꯕꯤ, ꯌꯥꯝ ꯊꯥꯖꯗꯅ. ꯏꯆꯦ, ꯑꯩ ꯏꯆꯦꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦꯅ ꯂꯥꯛꯏꯅꯤ. ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ. ꯊꯣꯏꯕꯤꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ. ꯏꯆꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯏꯆꯦ ꯍꯣꯏꯅ ꯈꯨꯂꯪ ꯆꯠꯄꯗꯣ ꯑꯩꯁꯨ ꯈꯔ ꯌꯥꯎꯖꯒꯦ. ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯏꯆꯦ. ꯍꯩꯃꯥ, ꯅꯪꯕꯨ ꯂꯧ ꯀꯨꯝꯃꯒꯦ ꯍꯥꯏꯔꯅꯤ ꯊꯣꯏꯕꯤ? ꯍꯣꯏ ꯏꯆꯦ, ꯏꯃꯥ ꯈꯛꯅ ꯌꯨꯝ ꯄꯨꯕꯗꯣ ꯌꯥꯔꯔꯣꯏ. ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯏꯃꯥꯁꯨ ꯋꯥꯔꯤ ꯃꯇꯣꯝꯇꯅ ꯍꯣꯠꯅꯕꯗ. ꯊꯣꯏꯕꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯃꯈꯥ ꯇꯥꯗꯨꯅ, ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯩꯕ, ꯅꯨꯄꯥ ꯋꯥꯔꯛꯇꯦ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯐꯨꯔꯣꯏꯕ ꯋꯥꯔꯛꯄ ꯉꯝꯗꯦ ꯍꯥꯏꯅ. ꯅꯈꯣꯏ ꯑꯅꯤ ꯊꯥꯛꯄ ꯉꯝꯗ꯭ꯔꯦꯅ ꯇꯣꯏꯅ ꯆꯩ. ꯇꯥꯃꯣꯗꯣ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯕꯁꯨ ꯂꯧꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ. ꯏꯃꯥꯅ ꯍꯥꯏꯔꯕꯁꯨ ꯂꯧꯗꯦ. ꯁꯥꯎꯁꯤꯟꯅꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯂꯩꯈꯤꯕ. ꯈꯔ ꯊꯤꯅ ꯍꯦꯛ ꯈꯠꯅꯔꯨꯔꯒꯅ ꯅꯣꯡꯃ ꯅꯤꯅꯤ ꯌꯨꯝꯗ ꯍꯦꯛꯇ ꯍꯟꯖꯤꯜꯂꯛꯑꯣꯏꯗꯣꯏꯕ. ꯊꯕꯛ ꯁꯨꯔꯤꯁꯦ ꯅꯣꯡꯃꯗ ꯁꯦල් ꯃꯅꯥ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯇꯦ. ꯍꯥꯏꯔꯨꯔꯒ ꯃꯥꯒꯤ ꯌꯨ ꯊꯛꯄꯒꯤ ꯐꯥꯎꯕ ꯀꯣꯟꯅꯗꯦ ꯍꯥꯏꯔꯛꯏ. ꯊꯣꯏꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, ꯏꯆꯦ, ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯦ. ꯏꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯨꯡꯁꯤꯕꯤꯗꯦ. ꯈꯪꯗꯦ, ꯉꯥꯡꯅꯕ ꯌꯥꯗꯦ. ꯏꯅꯦꯝꯒꯤ ꯈꯣꯟꯊꯤꯁꯨ ꯑꯗꯨꯝ ꯆꯥꯕ. ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅ ꯍꯦꯟꯅ ꯐꯩ. ꯃꯁꯦ ꯇꯥꯃꯣꯅ ꯋꯥꯈꯜ ꯇꯥꯔꯗꯤ ꯀꯩꯁꯨ ꯊꯣꯛꯑꯣꯏꯗꯕꯅꯤ. ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯕꯅꯤ. ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨم ꯂꯩꯈ꯭ꯔꯦ. ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯏꯃꯥꯒꯤ ꯑꯩꯒꯤ ꯅꯣꯡꯃꯇ ꯌꯦꯡꯁꯤꯜꯂꯛꯇꯦ. ꯑꯩꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯅꯣꯡꯃꯇ ꯍꯪꯗ꯭ꯔꯦ. ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ ꯍꯥꯟꯅꯗꯒꯤ ꯈꯔ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯕꯅꯤ. ꯅꯨꯄꯤ ꯊꯤꯔꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ. ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯏ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯝꯂꯣꯏꯗꯕꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔꯅꯅꯦ ꯅꯈꯣꯏ ꯑꯅꯤ ꯂꯥꯏꯕꯛ ꯇꯤꯟꯅꯧ ꯍꯥꯏꯅ ꯁꯦꯝꯂꯝꯂꯕꯅꯤ. ꯑꯩ ꯋꯥꯔꯦꯗ ꯏꯆꯦ. ꯅꯪ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯄꯥꯝꯖꯗꯅ ꯅꯪ ꯂꯧꯔꯤꯕꯅꯤ. ꯃꯥꯅꯤ ꯏꯆꯦ, ꯑꯩꯁꯦ ꯃꯥꯅ ꯅꯝꯗꯅ ꯐꯥꯔꯒ ꯆꯦꯜꯂꯤꯅꯤ. ꯑꯩꯁꯨ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯨꯕ ꯀꯧꯕꯅꯤꯅ ꯌꯥꯗꯦ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ. ꯃꯥꯅ ꯅꯪꯒꯤ ꯋꯥ ꯇꯥꯗ꯭ꯔꯤꯕꯁꯦ ꯅꯨꯄꯤꯗꯣ ꯀꯣꯏꯕꯒꯤ ꯑꯣꯏꯗꯣꯏꯅꯤ. ꯊꯣꯏꯕꯤ ꯉꯛꯅ, ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ. ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯪ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯊꯣꯏꯕꯤ? ꯈꯪꯗꯦ ꯏꯆꯦ. ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯕ? ꯇꯣꯝꯕꯗꯣ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯅꯤ. ꯃꯁꯦ ꯏꯆꯦ ꯈꯛꯇꯅ ꯈꯪꯕ ꯅꯠꯇꯦ. ꯈꯨꯜꯒꯤ ꯑꯌꯥꯝꯕ ꯃꯤ ꯂꯣꯏꯅꯃꯛꯅ ꯈꯪꯕꯅꯤ. माꯒ ꯅꯨꯄꯤꯗꯨꯒ ꯎꯅꯕ ꯈꯨꯜꯒꯤ ꯃꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯡꯅꯔꯕꯅꯤ. ꯍꯥꯟꯅꯗꯒꯤ ꯃꯃꯤꯠꯁꯨ ꯈꯔ ꯉꯥꯎꯕꯅꯤ. ꯑꯩꯗꯤꯅꯦ ꯋꯥꯐꯝ ꯑꯁꯦ ꯃꯌꯥꯝꯁꯨ ꯈꯪꯅꯔꯕꯅꯤꯅ
ꯅꯪꯁꯨ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯏꯆꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯊꯣꯏꯕꯤꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯈ꯭ꯔꯦ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅ ꯅꯪꯅ ꯅꯈꯨꯠꯆꯥꯅ ꯋꯥꯔꯛꯅꯕ ꯍꯣꯠꯅꯧ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯀꯅꯤꯀꯣ ꯏꯆꯦ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯊꯣꯏꯕꯤ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪꯁꯨ ꯌꯨꯝ ꯄꯥꯜꯂꯛꯏꯕꯅꯤ ꯋꯥꯈꯜ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯂꯨ ꯏꯆꯦ ꯍꯥꯏꯕꯗ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯇꯥꯃꯣꯁꯦ ꯇꯧꯕꯒꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯃꯤꯠ ꯈꯔ ꯉꯥꯎꯒꯟꯕꯅꯤ ꯃꯥꯅ ꯑꯩ ꯂꯧꯔꯤꯁꯦ ꯌꯨꯝ ꯄꯥꯟꯁꯦ ꯑꯩꯅ ꯂꯧꯕ ꯅꯠꯇꯦ ꯊꯣꯏꯕꯤ ꯍꯣꯔꯦꯟꯗꯤ ꯆꯞ ꯆꯥꯕꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯊꯣꯏꯕꯤ ꯌꯥꯝ ꯀꯟꯅ ꯈꯠꯅ ꯆꯩꯅꯕꯗꯤ ꯇꯧꯒꯅꯨꯀꯣ ꯏꯪꯅ ꯇꯞꯅ ꯊꯦꯝꯗꯨꯅ ꯍꯥꯏꯌꯨ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯅ ꯅꯨꯄꯤꯗꯨ ꯄꯨꯁꯤꯜꯂꯛꯑꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯃꯊꯥ ꯁꯥꯟꯅꯅꯤ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯗꯨ ꯃꯇꯣꯝꯗ ꯁꯥꯎꯗꯨꯅ ꯂꯩꯍꯧꯏ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯇꯣꯝꯕ ꯍꯥꯏꯁꯤꯅ ꯐꯠꯇꯕ ꯂꯣꯏꯅ ꯁꯣꯏꯍꯜꯂꯤꯕꯅꯦꯕ ꯐꯈ꯭ꯔꯕ ꯑꯉꯥꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤ ꯁꯣꯝꯗ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯨꯒꯗꯕ ꯃꯐꯤ ꯃꯔꯣꯜ ꯁꯨꯅ ꯌꯣꯝꯁꯤꯜꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯅꯦꯝ ꯑꯌꯦꯡꯕꯤꯅ ꯍꯥꯏ ꯀꯩꯗꯧꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯈꯨꯝꯗꯕꯤꯒ ꯇꯧꯔꯗꯅ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯆꯪꯉꯛꯇꯨꯅ ꯀꯩꯗꯧꯔꯦ ꯏꯃꯥ ꯑꯌꯤꯡꯕꯤ ꯃꯉꯛ ꯏꯟꯗꯨꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯀꯅꯥꯗꯅꯣ ꯃꯥꯅ ꯁꯥꯎꯔꯤꯁꯤꯕꯣ ꯑꯗꯨꯒ ꯌꯣꯝꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ ꯌꯨꯝꯗ ꯆꯠꯅꯅꯕ ꯐꯤ ꯌꯣꯝꯃꯤꯕ ꯀꯩꯒꯤ ꯀꯩꯗꯧꯕ ꯌꯨꯝ ꯆꯠꯇꯣꯏꯕ ꯑꯣꯛꯇꯕ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯑꯣꯛꯇꯕ ꯀꯥꯏꯅ ꯃꯅꯦꯝ ꯑꯌꯤꯡꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯊꯣꯏꯕꯤ ꯁꯥꯎꯅ ꯏꯃꯥ ꯑꯩ ꯅꯨꯄꯤ ꯀꯣꯏꯕ ꯅꯆꯥꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯇꯣꯝꯕ ꯁꯥꯎꯅ ꯑꯩꯁꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯔꯤꯕ ꯍꯥ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯨꯔ ꯅꯪ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯒ ꯉꯥꯡꯕ ꯁꯥꯔꯗꯅ ꯊꯣꯏꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯐꯅ ꯉꯥꯎꯁꯤꯟꯅꯖꯔꯕꯁꯨ ꯌꯨ ꯊꯛꯂꯕꯁꯨ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯒꯤꯗꯣ ꯌꯨꯝꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯅꯥꯒ ꯃꯤꯋꯥ ꯉꯥꯡꯅꯔꯨꯔꯤꯕꯅꯣꯕ ꯍꯥ ꯇꯣꯝꯕ ꯁꯥꯎꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯨꯔꯒꯦ ꯏꯃꯥ ꯊꯣꯏꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯇꯥꯃꯣꯒꯤ ꯅꯔꯝꯆꯠꯇꯣ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯇꯥꯃꯣꯕꯨ ꯈꯪꯅꯈꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯥꯃꯣꯅ ꯑꯩꯁꯦ ꯐꯥꯕꯤꯕ ꯅꯠꯇ꯭ꯔꯣ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯁꯤꯗꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄꯅꯦꯕ ꯇꯧꯕ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯇꯧꯕ꯭ꯔꯣ ꯏꯃꯥ ꯐꯨꯕ ꯆꯩꯕ ꯈꯛꯇꯅ ꯑꯣꯠꯄ ꯅꯠꯇꯦ ꯇꯥꯃꯣ ꯅꯨꯄꯤ ꯊꯤꯒꯅꯤ ꯈꯪꯂꯒ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯄꯨꯝꯅꯃꯛꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯇꯥꯃꯣꯒꯤ ꯀꯔꯝꯕ ꯅꯔꯝꯆꯠ ꯌꯦꯡꯂꯒꯅꯣ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏꯁꯤꯕꯣ ꯐꯠꯇꯕ ꯃꯌꯥꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯤꯗ ꯑꯃꯨꯛ ꯉꯥꯎꯔꯛꯄ ꯅꯨꯄꯤ ꯀꯣꯏꯔꯛꯄ ꯇꯥꯃꯣꯁꯦ ꯑꯩꯅ ꯊꯥꯖꯩꯌꯦꯅ ꯈꯟꯕ꯭ꯔꯣ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯅꯔꯝꯆꯠ ꯈꯪꯕꯅꯤꯅ ꯊꯥꯖꯗꯤ ꯈꯪꯉꯕ ꯇꯥꯃꯣꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ ꯏꯃꯥꯁꯨ ꯈꯪꯉꯝꯒꯅꯤ ꯀꯩꯗꯧꯕꯒꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯑꯃꯅꯦ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯄꯤꯖꯕ ꯁꯤꯗꯅꯕ ꯆꯥꯕ ꯆꯥꯛ ꯈꯔꯁꯤ ꯅꯠꯇꯅ ꯑꯁꯨꯛ ꯋꯥꯅ ꯊꯃꯣꯏ ꯆꯥꯛꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯄꯥꯝꯗ ꯂꯩꯖꯔꯨꯔꯒꯦ ꯆꯠꯈ꯭ꯔꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯄꯨꯟꯁꯤꯒꯤꯁꯨ ꯂꯧꯕ ꯂꯥꯛꯀꯗꯕ ꯂꯩꯇꯦ ꯅꯔꯝꯆꯠ ꯑꯗꯨ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯊꯥꯡꯗꯣꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯑꯔꯣꯏꯕꯅꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯑꯣꯏ ꯑꯗꯨꯒ ꯂꯧꯕ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯀꯗꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯈꯣꯡ ꯑꯗꯨ ꯊꯥꯡꯇꯣꯛꯇ꯭ꯔꯤꯉꯩꯗ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯨ ꯏꯃꯥ ꯑꯩ ꯂꯩꯔꯒ ꯌꯨꯝꯁꯦ ꯀꯥꯏꯅꯅꯕꯅꯤ ꯅꯆꯥꯅꯨꯄꯥꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨꯒ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔꯒ ꯂꯩꯃꯤꯟꯅꯔꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯁꯥꯎꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨ ꯈꯥꯝꯂꯝꯗꯦ ꯐꯅ ꯈꯥꯝꯂꯕꯁꯨ ꯊꯣꯏꯕꯤꯅ ꯌꯥꯒꯗꯕ ꯂꯩꯇꯦ ꯉꯁꯤꯗꯤ ꯊꯣꯏꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯡꯂꯦꯟ ꯃꯃꯥꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯗꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯇꯣꯝꯕꯒ ꯀꯥꯏꯅꯔ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯅꯨꯄꯥꯅ ꯍꯥꯏꯔꯦꯗꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯇꯣꯝꯕꯗꯣ ꯀꯧꯕꯒ ꯑꯝꯇ ꯆꯠꯇꯕ ꯖꯥꯠꯂꯣ ꯑꯣ ꯃꯥꯗꯤ ꯆꯠꯇꯦ ꯃꯃꯥ ꯑꯌꯤꯡꯕꯤꯗꯤ ꯆꯠꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯗꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯈꯪꯉꯕꯅꯤ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯍꯣ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯊꯣꯏꯕꯤꯗꯨꯗꯤ ꯋꯥꯈꯜ ꯇꯥꯕꯤꯅꯤ ꯊꯣꯏꯅ ꯐꯠꯇꯕ ꯑꯉꯥꯡ ꯅꯠꯇꯦ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯌꯨꯝ ꯄꯥꯟꯕ ꯍꯩꯒꯗꯕꯅꯤ ꯃꯥꯒꯤꯅꯦ ꯇꯣꯝꯕꯁꯤꯅꯤ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯇꯣꯝꯕꯁꯦ ꯁꯨꯛꯐ ꯐꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯃꯥ ꯃꯁꯥꯅ ꯌꯨꯝꯗꯣ ꯀꯥꯏꯕ ꯇꯥꯕꯅꯤ ꯅꯨꯄꯤ ꯑꯃꯒ ꯑꯗꯨꯝ ꯀꯣꯏꯅꯗꯅ ꯂꯥꯡꯗꯅ ꯂꯩꯔꯕꯅꯤꯅ ꯍꯣꯏ ꯃꯥ
ꯑꯗꯨꯅꯤ ꯑꯗꯨꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯈꯥꯡꯕ ꯉꯝꯗꯣꯏꯅꯣ? ꯑꯗꯨꯅꯤ ꯃꯁꯥꯅ ꯁꯥꯎꯕ ꯇꯥꯕꯅꯤ, ꯃꯔꯝ ꯆꯠꯁꯨ ꯑꯣꯛꯇꯕ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯊꯛꯄ, ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕ ꯑꯉꯥꯡ ꯅꯠꯇꯦꯗ, ꯃꯥꯡꯉꯕ ꯑꯉꯥꯡꯅꯤ, ꯃꯗꯨꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯂꯩꯅꯤꯡꯗꯣꯏꯅꯣ? ꯅꯠꯇꯦ, ꯃꯃꯥꯗꯨꯕꯨ ꯀꯩꯝꯇ ꯉꯥꯡꯗ꯭ꯔꯕ ꯖꯥꯠꯂꯕ? ꯉꯥꯡꯉꯁꯨ ꯂꯧꯔꯝꯃꯣꯏꯗ, ꯃꯄꯨꯟꯁꯤꯗꯣ ꯄꯥꯝꯃꯨꯗ꯭ꯔꯥ ꯈꯪꯗꯦ, ꯍꯌꯦꯡꯅꯦ ꯃꯥꯡꯕ ꯂꯣꯏꯔꯒ ꯄꯥꯝꯃꯨꯔꯛꯇꯣꯏꯅꯤ꯫ ꯃꯃꯥꯗꯨꯁꯨ ꯉꯥꯡꯉꯤ ꯆꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯀꯩꯅꯣꯝꯗꯤ ꯏꯇꯧ ꯇꯧꯕꯅꯤ, ꯃꯆꯥꯅ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯕꯅꯤ, ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯏꯃꯨꯡꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏ ꯍꯥꯏꯗꯨꯅꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯑꯇꯩ ꯈꯪꯗꯦ, ꯊꯣꯏꯕꯤꯗꯨ ꯌꯥꯝ ꯄꯥꯝꯃꯨꯏ꯫ ꯑꯗꯨꯅꯤ, ꯃꯔꯝ ꯆꯠ ꯑꯗꯨ ꯂꯨꯗ꯭ꯔꯒ ꯃꯤꯒꯤ ꯅꯨꯄꯤꯗꯣ ꯃꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯦꯗꯅ, ꯑꯗꯨꯅꯤ ꯍꯥꯏꯁꯤ꯫ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯃꯁꯤꯒꯤ ꯇꯣꯝꯕ ꯍꯥꯏꯕ ꯑꯉꯥꯡꯁꯦ꯫ ꯑꯗꯣ ꯏꯃꯥ, ꯃꯥꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯄꯨꯁꯜꯂꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯣ, ꯍꯥꯏꯕꯅꯤ, ꯀꯩꯅꯥ ꯀꯠꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ, ꯑꯗꯨꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ? ꯑꯣ, ꯅꯨꯄꯤ ꯐꯅ ꯊꯤꯔꯁꯨꯅꯦ, ꯃꯥꯒꯤ ꯃꯔꯝ ꯆꯠ ꯑꯗꯨꯅ ꯍꯣꯡꯗ꯭ꯔꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯃꯨ ꯇꯥꯔ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯅꯤ ꯏꯃꯥ, ꯑꯗꯨꯒꯅꯦ ꯃꯤꯒꯤ ꯅꯨꯄꯤ ꯂꯩ ꯈꯪꯅ ꯈꯪꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯌꯥꯝ ꯑꯐꯕ ꯑꯣꯏꯔꯝꯗꯣꯏꯅꯣ? ꯅꯠꯇꯦ, ꯀꯩꯗꯧꯕ ꯌꯦꯡꯉꯒ ꯂꯥꯛꯏꯅꯣꯕ? ꯃꯔꯝ ꯆꯠ ꯁꯛꯇꯥ ꯑꯁꯤꯒ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯣ, ꯅꯨꯄꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯔꯝꯅꯤ ꯇꯣꯝꯕꯒ꯫ ꯂꯩꯁꯥꯕꯤꯔꯣ ꯃꯧꯔꯣ? ꯑꯣ, ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯌꯥꯝ ꯉꯝꯃꯦꯗ꯫ ꯑꯣ, ꯉꯝꯂꯕ ꯌꯥꯝ ꯂꯩ꯫ ꯁꯣꯝꯗꯅ ꯇꯣꯝꯕ ꯃꯥꯒ ꯅꯧꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯁꯨ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ, ꯑꯌꯤꯡꯕꯤꯗꯨ ꯏꯁꯧ ꯂꯥꯡꯏ꯫ ꯑꯩꯅ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯂꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯩ ꯃꯧ, ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ꯫ ꯊꯔꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩꯕꯨ ꯉꯁꯥꯏꯅ ꯆꯥꯛ ꯊꯥꯒꯠꯂꯨ, ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯊꯔꯣ ꯊꯋꯥ ꯁꯥꯗꯅ, ꯇꯜꯂꯕ ꯑꯗꯨꯒꯤꯅꯤ꯫ ꯀꯩꯅꯣ ꯇꯜꯂꯦ ꯍꯥꯏꯕꯣ? ꯍꯥ? ꯆꯥꯛꯄꯨ ꯊꯣꯡꯅꯤꯡꯉꯒ ꯊꯣꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯃꯧ ꯈꯛꯇꯅ ꯆꯥꯛ ꯊꯣꯡꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯤ ꯏꯃꯥ? ꯃꯁꯤ ꯃꯆꯤꯟꯁꯤ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯩꯅꯦ ꯉꯁꯥꯏꯗꯒꯤ ꯂꯦꯝꯅ ꯂꯩꯕ꯭ꯔꯣ? ꯍꯥ? ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯊꯥꯛꯅꯅꯕ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯄꯣꯠ ꯆꯩ ꯌꯣꯜꯂꯨꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯍꯥꯏ꯫ ꯍꯩ, ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯅꯦ ꯇꯧꯔꯤꯗꯣ꯫ ꯆꯥꯛꯈꯨꯝꯅꯤꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯝꯇꯁꯨ ꯊꯝꯗꯦ, ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯅꯤꯡꯗꯣꯏꯅꯣ? ꯍꯩ, ꯁꯤꯗꯅꯕ ꯆꯥꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯦ ꯁꯤꯒꯨꯝꯕ ꯆꯥꯒꯦꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯆꯤꯟ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯅꯦ꯫ ꯏꯃꯥꯁꯨ ꯀꯜꯂꯤꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕꯤꯁꯤꯗꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯁꯨ ꯍꯜꯂꯛꯏ꯫ ꯀꯩꯗꯧꯅꯔꯦ ꯈꯠꯅꯔꯝꯃꯤꯗꯨꯅ? ꯃꯃꯥ ꯑꯌꯤꯡꯕꯤ ꯁꯥꯎꯅ, ꯍꯩ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯩꯅ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯔꯒ, ꯆꯥꯛ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯒ, ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯇꯧꯔ ꯐꯥꯎꯕꯗ ꯆꯥꯛ ꯊꯣꯡꯉꯝꯗꯦ, ꯏꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤꯕ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯤꯗ ꯉꯥꯡꯂꯨꯔꯒ ꯃꯆꯤꯟꯁꯦ ꯑꯣꯟꯁꯤꯟ ꯈꯨꯝꯃꯛꯏ, ꯍꯤꯡꯆꯥꯕꯤ ꯑꯁꯤ꯫ ꯊꯔꯣ, ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯗꯤ? ꯊꯣꯡꯅꯤꯡꯗꯗꯅ ꯊꯣꯡꯗ꯭ꯔꯤꯕ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯃꯣ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯤ꯫ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯁꯥꯎꯔꯤꯉꯩꯁꯤꯗ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ? ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯅ? ꯇꯥꯃꯣꯅ ꯑꯩꯁꯦ ꯑꯄꯪꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯧꯗꯣ ꯍꯥꯏꯌꯣ꯫ ꯇꯥꯃꯣ ꯅꯨꯄꯤ ꯊꯤ ꯈꯪꯅ ꯑꯩ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯀꯩ ꯍꯥꯏꯔꯒ ꯑꯩ ꯂꯧꯈꯤꯒꯦ? ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯍꯥꯏꯔꯒ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ? ꯇꯣꯝꯕ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯂꯩ, ꯊꯔꯣꯗꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯒ꯫ ꯑꯗꯨꯒ ꯑꯩꯕꯨ ꯊꯝꯕꯤꯔꯤꯕ ꯃꯑꯣꯡꯁꯤꯅ ꯀꯔꯤꯅꯣꯕ? ꯅꯪꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤꯕꯨ ꯃꯄꯥꯝꯗ ꯆꯠꯍꯟꯈ꯭ꯔꯤꯗꯣ? ꯃꯗꯨ ꯑꯩ ꯈꯪꯗꯦ꯫ ꯈꯪꯗꯕ ꯌꯥꯔꯣꯏꯅꯦ ꯊꯔꯣ꯫ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯍꯥꯏꯔꯦ, ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯉꯥꯔꯤ ꯊꯥꯛꯇꯕ ꯏꯟꯁꯥꯡ ꯈꯔ ꯄꯤꯖꯕ, ꯑꯗꯨꯒ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯁꯦꯜꯁꯨ ꯑꯃꯠꯇ ꯁꯤꯟꯅꯗꯕ, ꯐꯅꯦꯛ ꯐꯤ ꯑꯅꯧꯕ ꯑꯃꯠꯇꯁꯨ ꯂꯩꯕꯤꯗꯕ, ꯁꯅꯥꯂꯤꯛꯁꯨ ꯑꯝꯇ ꯁꯥꯕꯤꯗꯕ, ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯊꯕꯛ ꯇꯧꯔꯒ ꯃꯤꯅꯥꯏꯒꯨꯝꯅ ꯊꯝꯕ, ꯅꯣꯡꯃꯗ ꯆꯥꯅꯤꯡꯕ ꯑꯝꯇ ꯄꯤꯖꯗꯕ, ꯇꯥꯃꯣꯅ ꯌꯨ ꯊꯛꯑꯒ ꯉꯥꯎꯔꯒ ꯂꯩꯕ, ꯃꯁꯤꯔꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯁꯦ? ꯊꯔꯣ, ꯇꯟꯖꯥ ꯃꯦꯟꯖꯥꯅ ꯌꯥꯗꯕꯒꯤꯅꯦ꯫ ꯃꯅꯦꯝ ꯑꯌꯤꯡꯕꯤꯅ, ꯃꯗꯨ ꯅꯪ ꯍꯥꯟꯅ ꯈꯪꯗ꯭ꯔꯣ? ꯍꯥ? ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯔꯅꯤꯅ ꯂꯥꯛꯏꯅꯣ? ꯋꯥꯐꯝꯁꯤꯗ ꯏꯃꯥ ꯌꯥꯎꯁꯤꯜꯂꯛꯀꯅꯨ꯫ ꯏꯃꯥꯁꯨ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯍꯩ ꯆꯤꯡꯒꯝꯕꯤ, ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ? ꯃꯃꯥꯡꯒꯤ ꯃꯧꯗꯨꯗ ꯏꯃꯥꯅ ꯉꯝꯂꯁꯨꯅꯦ, ꯑꯩꯉꯣꯟꯗꯗꯤ ꯉꯝꯕ ꯌꯥꯔꯣꯏ꯫ ꯍꯩꯃꯥ, ꯃꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅꯦꯍꯦ꯫ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯣꯏꯀꯣ? ꯇꯥꯃꯣꯅ ꯍꯟꯖꯤꯜꯂꯛꯄ ꯍꯟꯖꯤꯜꯂꯛꯇꯕ ꯑꯩ ꯈꯪꯗꯦ, ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯁꯥꯟꯅꯈꯤꯁꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯕ ꯄꯥꯝꯃꯤꯁꯦ? ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯣꯛ꯫ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯣꯏꯔꯨꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯇꯣꯝꯕ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫
ꯊꯔꯣ ꯁꯥꯎꯅ ꯇꯥꯃꯣꯒꯤꯁꯦ ꯅꯨꯄꯤ ꯆꯥꯝꯃ ꯂꯣꯟꯒꯦꯅ ꯈꯜꯂꯤꯔꯕ? ꯑꯩ ꯀꯣꯏꯗꯤ ꯀꯅꯥꯅ ꯍꯥꯏꯅꯣ? ꯇꯥꯃꯣ ꯑꯩ ꯂꯣꯏ ꯈꯪ ꯑꯩ ꯑꯄꯪꯕ ꯅꯨꯄꯤ ꯃꯥꯜꯂꯨꯔꯕꯣ? ꯇꯣꯝꯕꯁꯨ ꯁꯥꯎꯒꯠꯇꯨꯅ ꯑꯗꯣ ꯁꯨꯝ ꯈꯪꯅꯕꯅꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄꯅꯤ ꯅꯠꯇꯦꯗꯅ ꯇꯥꯃꯣꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯇꯥꯃꯣꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯩ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯒꯤ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯀꯗꯕ ꯅꯠꯇꯦ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯅꯪꯕꯨ ꯑꯩꯅ ꯃꯥꯡꯍꯟꯕ꯭ꯔꯣ ꯅꯁꯥꯅ ꯌꯥꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯇꯥꯃꯣꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯃꯤ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯇꯥꯔꯦꯗꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕꯅꯤꯅꯦ ꯍꯥ ꯏꯪꯈꯣꯜꯁꯦ ꯑꯩꯉꯣꯟꯗ ꯇꯪꯈꯥꯏ ꯑꯃ ꯄꯥꯟꯒꯗꯕꯅꯤ ꯈꯪꯉꯕ ꯇꯣꯝꯕ ꯎꯁꯤꯠꯇꯅ ꯅꯪꯉꯣꯟꯗꯗꯤ ꯀꯩꯗꯧꯕꯒꯤ ꯄꯤꯗꯣꯏꯕ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯌꯤꯡꯕꯤꯗꯤ ꯋꯥ ꯉꯥꯡꯗ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩ ꯀꯔꯝꯕꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯀꯅꯤ ꯑꯅꯤꯃꯛ ꯃꯔꯥ ꯂꯩꯔꯕ ꯂꯩꯔꯕꯤ ꯉꯥꯛꯇꯅꯤ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ ꯈꯪꯉꯕ ꯎꯁꯤꯠꯇ꯭ꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯅꯅꯦ ꯑꯩꯒꯤ ꯏꯕꯨꯡ 10ꯗꯣ ꯀꯧꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ ꯀꯩꯗꯧꯕ ꯉꯝꯃꯤ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯇꯣꯝꯕ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯊꯔꯣꯗ ꯌꯦꯡꯉꯤ ꯊꯔꯣꯅ ꯎꯁꯤꯠꯇꯅ ꯅꯔꯝ ꯆꯠꯁꯨꯠꯂꯨꯗꯕ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯅꯪꯕꯨ ꯀꯟꯕ ꯆꯪꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯃꯕꯨꯡ 10ꯗꯨꯁꯨ ꯂꯥꯛꯇꯨꯅ ꯇꯣꯝꯕꯕꯨ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯃꯃꯥꯅ ꯈꯥꯝꯂꯕꯁꯨ ꯌꯥꯔꯝꯗꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯆꯪꯕꯤꯔꯛꯇꯦ ꯇꯣꯝꯕꯒꯤ ꯂꯝꯆꯠ ꯈꯪꯕꯅ ꯈꯔ ꯋꯥꯔꯛꯆꯔꯁꯅꯨ ꯈꯟꯗꯨꯅ ꯑꯌꯤꯡꯕꯤ ꯑꯗꯨ ꯀꯞꯇꯨꯅ ꯈꯥꯡꯂꯝꯃꯤ ꯃꯕꯨꯡ 10 ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯂꯝꯗꯨꯅ ꯃꯃꯥꯏꯁꯨ ꯌꯥꯎꯅ ꯊꯨꯒꯥꯏꯕꯤꯔꯝꯃꯤ ꯇꯣꯝꯕ ꯃꯆꯤ ꯂꯦꯡꯗ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ ꯊꯔꯣꯅ ꯎꯁꯤꯠꯇꯅ ꯈꯪꯕ꯭ꯔꯗꯣ ꯉꯁꯥꯏꯗꯤ ꯋꯥ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯏꯪꯈꯣꯜꯗꯣ ꯇꯪꯈꯥꯏ ꯑꯃ ꯑꯩꯉꯣꯟꯗ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯉꯁꯤ ꯅꯪꯕꯨ ꯐꯨꯕ ꯈꯛꯇꯅꯤꯗꯅ ꯃꯊꯪꯗꯗꯤꯅꯦ ꯅꯪ ꯁꯤꯔꯦ ꯈꯪ ꯑꯁꯨꯝꯅ ꯊꯔꯣꯅ ꯍꯥꯏꯔꯝꯂꯒ ꯃꯕꯨꯡꯁꯤꯡ ꯑꯗꯨꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯑꯌꯤꯡꯕꯤꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯑꯊꯨꯕꯗ ꯌꯣꯟꯊꯣꯛꯂꯝꯂꯒ ꯃꯆꯥꯅꯨꯄꯥ ꯑꯁꯣꯛꯄ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯂꯣꯠꯈꯤꯔꯝꯃꯤ ꯊꯔꯣ ꯍꯣꯏꯅ ꯊꯤꯔꯕꯁꯨ ꯑꯗꯨꯃꯛ ꯐꯪꯕ ꯉꯝꯂꯝꯗꯦ